Kaibul Lamjau National Park da Forest Department na drive chathabada uchek phabada sijinnaba lang nimfu nithoi recover tawba ngamkhre uchek ani kalhore Forest Department ki personal kuntra mangana saba team amana chathakiba drive adu Deputy Conservator of Forest Park and Sanctuary Bikram Nathe amasung Range Officer W. Khel Chandra gi meeting makhada Kaibul Lamjau National Park ki Lead Officer S. Sana Hanbana luchinkhibani Kaibul Lamjau National Park amasung akoibada leiba chingmei Kaiden Fabi Amadi Thanga Lawai Tongan Tongan Mafam Kayada Ngasi Ayuk Jatakiba Drive Aduda Uchek Lang Thakuna Mapung Maray Faraba Uchek Kaya Hatlam Batinaki Hari Uchek Lang Sing Adu Mafam Aduda Laiba Ngayok Farm Singi Akoi Bada Layram Batinaki Bani Drive Aduda Mapung Maray Faraba Ahingba Uchek Ani Lang da Turaga Layram Batina Badagi Tim Aduna Kanbangam Ki Uchek Ani Adugi Manungda Amana Kaibul Lamjau National Park Manungda Thadoki Aduga Amana Masaka Hena Sonbana Maram Oiraga Wildlife Institute of India da Sinaragani Hairi Drive Aduga Mari Lainana Kaibul Lamjau National Park ki Bid Officer S. Sana Hanbana Hai Mamang Thaktasu Kaibul Lamjau National Park Amasung Masigi Akoiba Mafam Singda Manaba Drive Sing Chathakiba Laikre Ngasi Chathariba Drive Asida Lang da Thuduna Lairamba Asiba Uchek Kaya Fangbaga Loinana Ahingba Uchek Ani Rescue Tawbangamke Atangba Makalgi Lamlaki Sa Uchek Sing Fabagi Tabak Asi Makata na Chathabiganu Makata ba Drive Chatharappada Lang Taklambadagi Faba Thoklabadi Logi Matung Ina Ahak Pachairak Panghangani Hainasu Mahak Makata na Fongtoki Sek masing tara mari mga kuruke me amasu dead body oina langda thuluga siram bisu yaure aduga live oina akoina usi ani masu kan mangami ai usi khini songpu ne uro kampai ne aduga atopa dead body ori bo usi singudi usi makal hoigi songpu yaure uro kampai adagi songa ngarak bi haraga kelam bisu khangna khara masu adu yaure aduga akoina forest department gi makai digi pining ba message di apoi bada lai biri ba praja singna makhata asigum thabak se amu hana tawbidana ba haidana forest department gi makai digi su apin tawjari Mamangi akoina sasaba petrol drive kasu khara makai thengnarakanda prajasingda bhap taranaba akoina fazana moide awareness pibani adubu makhata na lamhen tu helaga sum kenjelakpa taragati kenjelakpa bumani adu makhata na akoina drive si makha sum satharakpa kanda sum makhata na continue sum satharakpa taragati koi aini oiba wildlife protection act ki matungina moide pibham to punishment file oina lamhen tu hen mami jingdo akoina phawa matamda file oina violation kumba amadi jenda tha ahum dingda taruko jenda thamdigi adugumba act sizinnarakani habisi akoibida leba prajasingdasu Bhap taminasi aduga namakta laiba usi yabusu makoisu akoi gumba miyo dugumani makoi busu ngak sinmina gi daita du punna lominasi habasi inen prajasi makamda intogle